CM na share louduna Shirui Festival Organizing Committee gi mipham pangthokhrei. Chief Minister Yumnam Khemchand na share louduna Shirui Festival 2026 ki Organizing Committee gi mipham ngasi CM Secretariat ta MLA sing amasung makok thongwa official sing saruk yaduna pangthokhrei. Chief Minister Yumnam Khemchand X thadorakpa warol amada ngasi pangthokiba Shirui Festival 2026 ki Organizing Committee gi mipham aduna handak se sigi oina festival si matau kramna mai pakna pangthokpa ngamgani haibigi matangda kumna khanabaga loinana lokhatkadaba thabaksin yathokhi hari. Shirui Festival si sumnagi harau kumai amakak natana festival si community singi marakta asetpa mari ama sakanabagi yamna maru eba platform ama oibaga loinana festival sina singama sumtam ani ki marakta hena setpa mari ama sakat ngamli bani hari. Lamdam asida khundaminari bi yellow fur khudingmak ki laijari bi nat chatnabi amadi saktambu kaihandana thamba amadi yokhat pahai bisi lairibi state lenga sigi commitment ni haina Chief Minister Y Khemchand na phongdorakli. Ngasigi mipham adura phungyer asigi MLA Laisio Kaising Urkhul gi MLA Ramuiba Manipur lenga ki Chief Secretary Punit Kumar Goyal amadi DGP Rajib Singha su saruk yakhi. Government employee khak nattana mipum khudingmak National Pension Scheme gi khudong chaba loubi yari Ruby Binyak. Government employee khak nattana mipum khudingmak National Pension Scheme NPS ki khudong chaba loubi yari haina India Government ki Pension and Regulatory and Development Authority PFRDA ki Assistant General Manager Ruby Binyak phongdorakli. Indian Chamber of Commerce ICC amadi Pension Fund Regulatory and Development Authority Government of India na punasinduna National Pension Scheme gi matang awareness kam interaction program ama classic hotel pangtokri. Thauramadu ICC gi General Secretary Bikendrajit Akhoijam PFRDA gi Assistant Manager Ruby Binyak Bausgar Manipur lenga ki Trade Commerce and Industry gi Director Rang Peter PFRDA gi Manager Niskant Ananamadi Industry Association gi mihut singamadi Financial Practitioner sing sarugyaki NPS awareness program asi retirement planning amadi long term social security solution gi matang awareness pinaba panamna pangthokani amadi Manipur gi NGO MSME startup self-help group amasung public sector undertaking body sing da miyeng thamki. Thauramadu mari lenana PFRDA gi Assistant General Manager Ruby Binyak Bausgar na hai India da pension gi khudong chaba se government employees sing khakta phanglami du kumja English ngani ga mapandagi di private sector employee corporate employee farmers trader self employee amadi mipum khudingmak ta NPS retire scheme gi khudong chaba phangma yari lenga ki thabak thoram dagi entrepreneur oirakpa natragana startup ama haudoklabasu NPS adumak lengdana leibi he Atal Pension Yojana sisu unorganized sector amadi laita lairaba subscribers sing yamna kanaba PB scheme amani hairaduna multiple scheme framework MSE Social Pension Scheme gumba anoba NPS sing dadi investment tawbagi mawang pension fund khanba amadi corps ki matangda decision pumba subscriber masana lepsabigi khudong chaba lairi hari Union Minister Bopti Raju na none district ki sakot tharangi thabak sing yeng singkhri Steel and Heavy Industry Union Minister of State oiriba Srinivas Barmana ngasi none district ta pakhaliba sakot tharangi thabak sing hakthengni yeng singkhri Union Minister Bopati Raju na ngasi ayuk pung tara tabre helicopter Longmai Common Ground thunglabada none gi Deputy Commissioner Bidyamari Sridhar none gi SP Namastai Peter amadi atai district administration ki officials sing taran oki mapha maduragi Union Minister Bopati Raju Srinivas Barmana Longmai Primary Health Center satuna mapha madugi phibam yengsinbaga loinana district asi ki beneficiary marida PMJAY Ayushman card khusinaki loinana Rangkhung region da PMAYG gi makhada nauna saba yumsingi so beneficiary sing da Union Minister na khusinaki tungna Union Minister district asigi awang thangba sarukta leiriba khwaidi gi wangwa railway thongi phibam singengki National Highway kuntra katreta NSIDCL na pekhaliba project singi thabak singamadi awangkhul railway station gi semga sagatpagi thabak su Union Minister sina hakthingni yengsinki sagot tharangi thabak sing yengsilaba matung Union Minister
Bhupati Raju Srinivas Barmana share louduna none DC office to review mipum DC masa saruk yaduna pangthoki hari mipum aduda district asida central sector schemes singi makhana paikhatliba project sing maru oina NSIDCL gi official sing railway project gi official sing amadi atai department sing gi district level officer DLO sing saruk yakhi mipum aduda district asigi mari lenaba thabak thoram singi matana khanaki DLO singi maikei digi haukiba sei khara sida district asida mai pakna paikhatliba project singi matangda marik sum wafam sing thamduna khanki loidana district asida atai hiram singda sothna lairiba sing khangan baga loidana hairiba hiram sing asida akan mamiyeng sangbinaba union minister gi puning singki union minister na DC office complex ta usara thabaga loidana complex asida hangliba forest agriculture RDN PR amasum horticulture department singi tuan stall singsu koina satunu Sinkiari Manipur digi parkiba Amur Falcon ahu alang amasum apapang Afrika da tekta kaidana lairi mamang sa English ngani ga kunga mga gi November ni pandagi Tamenglongi Siulon digi satellite transmitter haplaga thadokhiba Amur Falcon hauzik Afrika da tekta kaidana lairi hari Forest Department Manipur amasum Wildlife Institute of India Dehradun punukusamna duna miram digi saktarab usek Amur Falcon bu satellite transmitter sizinaduna makhoigi khungul libigi matangna thijun humjin bigi thabuk sathabada chathaduna lakhibani research asigi saruk ama oina Manipur Amur Falcon tracking project phase 2 gi makhada Wildlife Institute of India gi scientist amasung Tamenglong Forest Division gi officials amasung Siulon village gi volunteers na mamang sa English ngani ga kunga mga gi November ni panda Siulon roosting site gi ahu alang amasum apapang haina mingthon ba Amur Falcon satellite transmitter hablaga thadokhiba Amur Falcon singasi numit Mapani degi taragi manungda Afrika gi tuan lebak sing yaukiduna mafam sing atu ningtham thagi matam harau tiamna len khiyari Wildlife Institute of India Dehradun gi scientist Dr. R. Suresh Kumar pirak khwai digi nagu report ki matungina Amur Falcon asi hauzik tek kaidana masamu phan lagi loinana ahu haine mingthon ba Amur Falcon adu thadokraba matung usik asigi masada anaba khra leib man ki dubo hauzik ti ma Karimata tauduna Somalia da lagi apapangna Zimbabwe da duga alangna Botswana da hauzik lady hari sai khuding goina Manipur gi Tamenglong district Amur Falcon hariba atangma makal gu seksing si atapa lebak sindagi pairaktuna sakta rabani hainsu paus ta makhata na fongdorakli tentana sunma miyam thamjagi duga hauzik goina di miyam paus matang solution jarage masum makhata ba no update miyam punangai minasena channel sigi maikedi gi miyam pamna makhata na thamjari makhata ba no update miyam punangai minase